Miyamna government piba COVID-19 gi SOP sing ningthina ngakna chatuna chathokpa matamda mask upiba sanitizer sinaba khutsa sengna toina hambiba amasung foot taruki distance ngakna chatpa haiba chatna kanglon sing asitung induna COVID-19 dagi ngak thokminasi loinena chahi tarani pangi mathakta leiba miyoi singna COVID-19 vaccine soidana kapthokpiu kurumzari PONYTV na pizaba nungthilgi Manipuri paw miyeng tabiriba singbu Jennifer Sarmana taram nokchari hojik paw sandokna pizari Imphal East ki High School Kendra ki manung chana leiba Brahmapur Mangjilda ngasi laikai asagi community hall ama AC asagi MLA su oiriba KFNPD Minister T.A. Saityabrata sangaduna miyam da khutsinakri Thoram adu Khongwan Mangjil Developmental Committee na sinduna pangthokibani Hanagi Imphal Municipal Corporation IMC ki Corporator L Inung Anbi Devi amasung Hanagi Ward Member R.K. Manorama Devi na dais da famki Masing yamnaba laikai adugi ahalaman kayana sangabagi thorum aduda saruk yakibaga loinena laikai asigi club ki laikidraba members singi photo dasu laishu katuna ikai khumnaba utki Minister Saityabrata na thorum aduda haiki community hall asi matam chana loisinduna sangaba ngambasi yamna nungaiba fawi hojik paliba BJP na luchingba government asi lakpadagi state asida afaba ahongba kaya purapa ngamlapa asinasu hena nungaiba fawi Petrol khara launa bahot na bada numit nini humni mamang dagi ngai drogiti fang daba yadabagi fibam ama mayok naramba adu hojikti BJP government lakpadagi khudong chadaba asi kokli hiram kayada BJP government asina state asigi miyam gi damak yaifanaba amasung chawkhanaba hotnari miyam na afaba mihut yenglaga vote PBU haina su Minister Saityabrata na fongdoki Imphal gi Kwakatil da leiba apunba iraipa ki mahiroi sinpang loop AMS ki officer Coalition for Indigenous Rights Campaign sirka na sinduna ngasi Manipur National Day gi thoram pangchokri Manipur na English ng machamapan nifu tareta ningkha tamlaba matungda English ng machamapan nifu nipanda ahan ba assembly farm ki banumit puning singduna ngasi gi thoram asi palan tawbani ngasi gi thoram aduda sirka gi president Thokchom Somorandro Mutum Churamani Laushao gi President R.K. Tharaksana amasung WASOE VW gi President Luang Laimana Saruk Yaki. Sirka gi President T.A. Samorendra hai Andaman amasung Nicobar Island da Maung Manipur tholaga border pillar marfuni thoi amadi marfu humdoi buna hanna yengdana thamba maramna miyam peningai oide. Yamna nungai tabadi Manipur asi India dagi hana election pangthokhiba lamdam amani haibasi kaukthokuna ngasidi India ki election policy asina aikoi masal gi marakta nungsina handa batanatana praja singi loina shumat kre haina mahakna fongdoki jingtam maitai muslim khaidna assembly de fami naramba aikoibu ngasidi India ki election policy na khaibung tahalle national party de yaurubana hiram khudingda makoidagi niraga haijaraga nizabagi thak aduda ngasi aikoi gi lamdam ase hinghalle haina makatana fongdoki 18 October Oishikana Ivan Minasi 2015 dagi hona Manipur National Day haina koi pangthok kidro lakpani masi sarkana koi sahi amada khwaidi ki maru oiba limit hadi date ahum yunung da hadi koi gi Manipur ningkha ta limit 14 August hadi Manipur gi Mars to given limit koi khek pi given limit Buddha Chandrana September 21 amadi ngasi gi limit Manipur ki koi lenga lejeramba 18 October se koi ad mono bana bini haidan sarkar 2015 dagi horoga pangthok kedro lakani akoi na hai bani mit 18 October si Manipur National Day haina koi maming thonduna koi gi ningsing throm se Konglai Pak Manipuri gi pawari da miyam gi ahan balengak laikiba numit ngasi CCSK na susinduna taruk lakshuba oina DM College campus da laiba JNMD Academy da pangchokri Manipur University gi Vice Chancellor in Charge Professor Amar Yumnam Icham gi Hanagi President Rajendra Nongthombam amasung CCSK gi President Jitendra Ningombam nasu ngasi gi thorom aduda saruk yaki Jitendra Ningombam na hai October 19 asi Manipur gi oina Indiana ning tamba fangdungeda democracy gi mahau fangduna ahan mikhal pangchoktuna miyam gi lengak laikiba numit amani English singa machama pan nifuni pangi October tang 19 da ahan ba assembly lingduna Manipur gi furuk kaya chingtam khaidna assembly gi mihut sing oiki
Yamna nungsinaba amata oibagi wakalon sagatuna semlakhiba lengakloni adubu ngasidi khaibung taba India gi politics asina tangai fadana adungagi lengaklon adu ningsingduna ngasigi thoram asi pangthokpani haina mahakna makhatana haiki Manungi Manu Karikam singing, you know, I have a target. The Equi, Teas, Equi Puari, Masakang, the number of wood, and Equina, Satka of Kongchi, Lambici Lana, Sanada Quaitere, Maroon, Singam Sumtanga, Liberiba, Quigi, Organization, Loop Mayama, political party, Little Mayam Sanctina, Magi Muagi, Wakalun, Amada, Saganaga, Lana, Setbase, Masita, Odena, the Masiki programs of Pantopani. Kagino have the Matum to the 1940, I thought government same group say, Matum to the sing the independent Mui Tarate. Karakpa, Aduga Tampaka Leba, Kamusing, Pulga College and government same given Itare. Aduda, Matam to the 1940 Ati Matamda, Matam to the Lemba, Halaman Sing Aduna, Equi Manipur say, upon Basaka Mama, like the Bayade, Tongan vocal, Tadoka the Benihana, Kangibagi, Mikupto, Nasing, Equi, Nixing Matau Tari and Kalaga, Uji Kaibung Taribu Mamsing, Wakal Manidum Sing, but it Tadung and the Bogdamta, we need to revisit the history. Aqui Adu Wakal Kalaga, Sibam Pantopone. Jiribam district ki manung chena laiba kadam tala khun asigi lambi asi hojiki adu ki matik mong chada ba film amada lairi kadam tala da Jiribam district ki amata ngairaba Jiri college power grid amadi MSPD CL gi power house su laiba maramna khun asigi lambi asi district asigi oine yamna maru oiba lambi ni lambi asigi hojik oiba film gi matang da kadam tala sunrise club ki publicity secretary oinam Surjit Singh na wafam kaya phungdoraki Hojik kun asida laidiba lambi asi yengbada aduki matik maung marin tadre yamna nungaizade masi mapu pandaba authority laitaba amagumna laibasi yamna pendre lambi asi Jiribam district ki amatangaidaba Jiri college power grid amadi Manipur MSPD CL gi power house laidiba yamna maru oiba lambi amani Hojik laidiba lambi asi tha anirom gi mamangda semlam laga fibam taduna thambirambani nong ching churakpa matamda khudong chadaba kaya mayoknari Jiribam gi lambi ayamba film sokchile Henjina sokchilaba maru oiriba lambi asi sembi daba haibasi government asigi oina yamna ikai ningai ni handakta semnamba lambi asi nung tawkhatlaga laire nongju tha matamdana lambi nan badagi gari accident thokpagi chang hengalakli kadam tala lambi asidagi awanglamda chatlaga laiba divong khunau fauraga national highway lambi taribani kadam tala amadi divong khunau gi tainana lairiba thong asisu yamna film sadaba maung da lairi Aduga kadam taladagi nong chuplom da chatlagana dibong fauraga JT road taribani masi yamna maru oiba lambi ngaktani maram aduna mari lainaba authority singna athuba matamda mityang changbiyu haina oinam surjitna appeal chauki Ekona Jiri gi mafam ayambada lambi se sokchinba loi khudamak thengnaraba ngaktani Jiribam se sengna hairagadi mamagum oiraba ngaktani adudagi henjanna soklabada ekona maru oiriba lambi asi Masibok sembi da bahai bisi yamna ikai ningai oiba adugum laba mafam mani hajaningi aduga masigai sida hadak semami balambi asi masiga nung tawkhatna leire hana leire mi film dagi repairing tawrini hairagasu repairing tawrini film si mong tadana nung tawkhatna nung ching film matamda lambi nandana accident thokpa gari tusanba kaya amani Masi yamna maru oiba lambi amani masi mayamna yengchan bibam mapu pa mat akhoi authority singda appeal tawjahaningi appeal tawhaningi masi Manipur gi Maharashtra Kulo Chandra gi matamda ikai khumnaba utpa oina Andaman amasung Nicobar Island da laiba Maung Harriet pu Maung Manipur haina mingthon pi ki bagidamak Prime Minister Narendra Modi amadi Union Minister Amit Shah gi mafamda thagatpa phongdokpa amasung ikai khumnaba utpa oina ngarang numidang pung 6 taba matamda Chief Minister N Biren luchingduna Manipur gi yumthong khudingda candle thankri Chief Minister N Biren singna mahaki Facebook post amada Center gi National Democratic Alliance NDA government na Manipur miyamna matam sangna tanduna lakpa inner line permit ILP gi demand hojikti chana hanbata natana Maung Harriet pu Maung Manipur haina ipa ipu singbu ikai khumnaba utpa oina maming thonbirakpa asida yamna nungaiba fawi haina CM na phongdokhi pau gi marak thatna atenba break amtang lominasi
Admissions open for pre-primary teachers training courses. Ten seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Break ki matung taram nokchari makhataba pawda Ziribam district ki manung chana laiba Samu Punbi Gularthol Community Hall da Safety of Children in Post COVID-19 haiba hiram da khana nainabagi thoram ama pangchokre thoram ase United Committee Manipur UCM MCPCR JDO Jimpal Jimwak amasung IPSA Jiri branch na sinduna ngarang pangchokhibani thoram aduda W Malem nganba chenglai Deputy Commissioner Jiribam Thangjam Zini Devi President Jimwak Joy Chandra Konthauzam President UCM N Sadananda Maitai President JDO Atom Asangbi Devi President in charge Jimpal amasung Tingom Lenis Singh Vice President IPSA Jiribam branch na Dice Famki thoram aduga mari lainana Joy Chandra Konthauzam na haiki UCM na Safety of Children in Post COVID-19 haiba hiram asida khana nainabagi thoram asi pangthokpagi pandamdi haurakliba naharol singbu achumba lambida puduna mating laiba manaba khunai ama semnabagi damaktani mama mapa oiba singna machabu afaba school da larik laishu tamhanduna macha singbu nungai yaifaba punsi ohenba haibasi makhoi gi maru oiba pandamni ngasidi irandam asigi manung hanjinba mafam singda machabu fahaningi haiduna kanagumba agency kharana afaba school da free da larik tamhangani haina mama mapa oiba singda thaza halaga pukhraga aran balambida paisa tanba loinana makha tabada hakchangi part yon thoknaba tawrakani haibasi thazaba lai Maduda sunatana larik laishu tamjariba mahairoi kayasu foreign laibak singda thabak pigani haina pukhraga achumba oiram dabadagi risk tawkhiba thawdok kayasu laikri mama mapa oiba singna thabak tawram khudingmakta munna khantabiraga khong thangba tangai fade macha singbu kupna yengsinba makhoigi mathaudangni haina mahakna makhatana phongdokhi Dubai de pangchokpa Ritosa Farmit Summit ta Indian American scientist Dr. Vivel Lal da Lifetime Achievement Award piduna ikai khunakri India amadi US ki defense ki oiba khutsukulai lalon itiki thabak amadi leibak ani gi marakta mari fagat hanbada Dr. Vivel Lal na lokhiba achoba thodang adubu sakhangduna award asi PB khibani hairi award khuchina bagi thorum aduda UAE gi foreign trade ki minister of state oiba Dr. Thani bin Ahmad Al Jayudi su saruk yaki United Arab Emirates ki nongnamaming chakhatlakliba business tycoon Sheikh Mohammed bin Ahmad bin Hamdan Al Nahyan amadi Norway gi ningthau Harald amasung Maharani Sonja gi machanupi Rajkumari Martha Loisu thoram aduda saruk yaki ngasi Imphal da phongba pauche singda kari kari pau yauri habadu yengminasi Mount Herit na Mount Manipur Mamal Naidraba Khudolgi CM na Center bu thagat kre Brinda Saugat Pasingi motorcycle rally thingkre Kathok Pagaloina na Pukchel Seng na Chatkani Nisikanta Pokna Farm Mount Manipur da International gi thakta achauba khubam ama semgalakani CM Nauna Chamagamari positive oiki ani laikhidre Additional SP Brinda Lakliba Mikhalda Mirep Oigani Haina Lauthokre Police na Brinda Saugat Pasingi rally chalhan khidre ADC Bill Lisinganiga Kunmathoi Center da Puthokna ba demand tawduna demonstration chathakre Huyen Lampao Mount Herit pu Mount Manipur onthokibada
Manipur da mamal naidraba khudulni. Prime Minister Modi gi liching makhada Manipur da akhanaba midyeng changbirakpa chauthok chaningai ni CM. MLA gi benefit sing laudana miyam gi yaifanaba tawgani Brojen. MPP की ऑफिस ता अथिंगबा थंबा डिस्ट्रिक्ट मैजिस्ट्रेट की ऑर्डर सिंगरकले कोर्ट ना ऑर्डर रिजर्व तौखरे नहारोल की थौदांग माउंट हेरिट पु माउंट मणिपुर हाइना मिंगथोंदुना अंडमान थियाउना मणिपुर की हिस्ट्री अमा सेमगत खिबगीदमक थागतली चीफ मिनिस्टर स्कूल अमदी कोचिंग सेंटर सिंग थोंग हांगबा याखिरोय परमिट याउदे हाइना ब्रिंदा की रैली पुलिस ना चथनखिद्रे हौजिक अरोइबदा मरोइबा पाउ अमुक हना हिरम कयादा बीजेपी गवर्नमेंट असना स्टेट असगी मियाम की दमक याइफनबा अमसुंग चौखटनबा होटनरी मियाम ना अफबा मिनिट गेंगलगा बोट पीबीयू हाइना KFNPD मिनिस्टर टी आई सैत्यव्रतना फोंदोखरे अपुनबा इरेपा की महाइरोय सिनपांगलुक एम्स की ऑफिसर कोalition for indigenous rights campaign सिरकाना सिंधुना ngasi मणिपुर नेशनल डे की चौरम पांगथोखरे अमदी अक्टोबर 19 असी मणिपुर की ओइना इंडियाना निंग तंबा फंगद्रिंगैदा डेमोक्रेसी की महाव फंगदुना अहानबा मिखल पांगथोक्तुना मियाम की लेंगाक लेखिबा नुमित अमनी हाइना CCSK की लुचिंगबा जितेंद्र निंगोंबमना फोंदोखरे ngasi gi oinadi PONYTV na pizaba nungthil gi Manipuri paw mityeng tabiri basingbu amuka na khurumzari